Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Raijapal Ajay Kumar Bala ngasi Manipur State Kala Academy Award yan thokre. Raijapal hai lai harau ba yauna ching amasung tampaki folk jagoi singna lamdam masigi mahuksa dagi leijaraklaba cultural heritage ki inak kunbagi chapchaba kudam oiri. Sarkar hairi Kendra ki Water Resources Bibhagna Spring Set ki road map ama semnabagi lebag asigi mapam kudimakta Spring Set ki survey chathari. Numit mangani sathagadaba Youth Empowerment and Skills ngasidagi Manipur University da hokre India South Korea Academic Research and Cooperation mapangal kangkhat anabagi pandamda India Korea Center for Research and Innovation gi director na Manipur Technical University yangjankre amasung Pradhan Mantri Kisan Samman Nidhi scheme gi 18 suba installment ngasi Pradhan Mantri Narendra Modi na yenthokre. Raijapal Ajay Kumar Bala ngasi Manipur State Kala Academy Award yanthokre. Imphal da labor Raj Bhavan ge Darbar Hall da pangthokpa thoram amada Manipur State Kala Academy gi chairman su oiriba Raijapal na Academy Fellow, Academy Award amasung Academy Young Talent Award, Art and Culture gi lamda kathokpaga loinana singthaningai oba thabak tawa miyoi singda khusinaki. Thauramadu wangang mada Raijapal hai Manipur gi kala amasung sanskriti gi maramda lairik amasung miyam na haiba Kanglamba adu ngasidi Raija sigi kala sanskriti na malem sinba thungbada phawriba si karigino haibadu chapchana khangba ngamle mangnai Manipur si malengi atai mafam singda ina kullaba kala sanskriti lamgidamak maming chatli classical Manipuri jagoi sing asi malengi classical jagoi singi marakta top topa mafam amak kalli lai harauba yauna ching amasung tampaki folk jagoi sing asina lamdam masigi mahuksa dagi leijaraklaba cultural heritage ki ina kunba adugi chapchaba khudam oiri. Raijapal hai Nat Sankritan Sumang Lila Pena Thangta Khongjom Parba amadi wari libana singba tongan ba mongi art form singdasu Raija si thoidok hendokna maming chali. Manipur State Kala Academy Award English singa machamapan humbudrani thoida dagi hokraba matungda kala sanskriti literature amasung fine arts ki lamda saknairaba khangalwa miyoi singda mana piduna lakli. Manasi artist sing aiba sing amadi fine arts tauriba miyoi singi haithoi singtoiba adu uthokmani. Mang hai hokiba sahi khara asida kala sanskriti gi lamda academy asina sangnaiba miyoi kya su ikai khumnaba utkre sangnaiba miyoi sing asina Manipur gi kala sanskriti amasung literature bu hena maming chalanaba honabada achauba thokdang lauri naha oiriba haithoi singthoirba artist taruk academy na mana pituna ikai khumna kibabu Raijapal na thagatpa phongdokki ngasigi thoromaduda art and culture gi special commissioner M Joy Singh, commissioner finance and Ashok Kumar Sharu yaki. Spring Set Management Haibasda Anisuba Interdepartmental Roundtable Raja Sarkar gi Directorate of Environment and Climate Change Sinduna Imphal gi North Evo Sidaleba Hotel Imphal da pangtokre. Thoromadra Saruk yakiba Forest Environment amasung Climate Change ki Principal Secretary Arun Kumar Sinhana hai Raja sida haujik pat mari senggatpagi thabak chathari manghai Raja se leba punna pat chama kunthra mari masak khangdoktuna pat sing asi senggatpagi thabak paikhatpa haure. Dr. Arun Kumar hai Kendra ki Water Resources Bibhagna lebak asigi mafam kudimakta Spring Set ki survey ama chathari masi Spring Set ki road map ama semnabagi damaktani. Spring Set Development amasung Management gi damak Kendra Sarkar na lupa koti lising ani satre kai thokre masina Raija sesu Spring Set sing sengapada chawna mateng organi mahangna hai. We are doing a bit in terms of environment department, like in Lungar village Ukhrul, we have set up a climate resilience village under Swiss Agency for Development and Cooperation supported project. Then also climate resilient water security. We have also Namol river for again rejuvenation of that river. Developed our wetlands under rejuvenation since 2000. 4 wetlands we have developed, and we have also identified 134 wetlands in our state, and slowly will be working on those wetlands for its rejuvenation. Thasigi kunma thoidigi ngasi phawbada MSPDCL na Raija sigi tongan mafam singda rate chathabada mailana season ramagi damak consumer kunma thoi phagakre MSPDCL gi orlamana hai consumer marfudrani pangi mai kakhatkre. Maragasda MSPDCL gi Managing Director I Santi Kumar sina thador pachero madhai consumer singna isa gi aton mai khazna sing matam chana thidopiu nionggi wangmada mai Kotpa Natraga, meter the Mai Sanghandana Mai season remedy, Electricity Act Lisingani Ahungi Section 135 ki Matungina, Kudakta Pabagi Ayaba Piri, Paugi Maratana, attend the break ama.
ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯅꯥꯕꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯊꯥꯗꯣꯛꯂꯁꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯂꯩꯄꯥꯛ ꯄꯣꯛꯄ ꯌꯨꯝꯁꯀꯩꯁ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯝꯅ ꯒꯥꯏꯅꯤ ꯑꯣꯟꯀꯣꯂꯣꯖꯤ ꯗꯣꯛꯇꯔ ꯇꯥꯟꯅꯕꯇ ꯅꯠꯇꯅ ꯐ꯭ꯔꯤ ꯄꯦꯞꯁꯃꯤꯌꯔ ꯇꯦꯁ ꯕ꯭ꯔꯦꯁ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯣꯜꯄꯣꯁꯀꯣꯄꯤ ꯑꯃꯗꯤ ꯊꯥꯏꯔꯣꯏꯗ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯂꯦꯝꯅ ꯌꯦꯡꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ NABH ꯐꯪꯂꯕ ꯑꯃꯦꯔꯤꯀꯟ ꯑꯣꯟꯀꯣꯂꯣꯖꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯕꯕꯤꯅꯥ ꯁ꯭ꯄꯦꯁꯥꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜ ꯁꯖꯤꯋꯥ ꯖꯦꯜ ꯔꯣꯗ ꯈꯥꯕꯩꯁꯣꯏ ꯏꯝꯐꯥꯜ ꯏꯁꯇ ꯇꯥꯟꯅꯕꯤꯌꯨ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ Manipur University Teachers Education Vibhagna Art of Living Foundation Bengaluru ga punna sinduna numin mangani chathagadaba Youth Empowerment and Skills ngasi Vibhag asigi multipurpose hall da hokre thauramadu da wangang mada Manipur University gi Vice Chancellor Professor Naorem Lokendra Singh hai undergraduate ki syllabus sembada NCC NSS kam loinana Art of Living yahunduna naha sing amadi mairoi sing na thengnari ba samasya sing kharada orabasu kon bangangani Mangnai, Manipur Tuliba Kanuki Irang Asna, Nasingi Wakalunda, Maruina, Irang Asna Haktenana Sohaliba, Muisingi Wakalunda, Jauna Kudong Jada Batoli, Mangna Hai. Manipur is a place where there are a lot of unrest, and this has been there for quite some time, and some negative impact of this unrest, which have been there for a number of decades, must have already been programmed in the DNA of a good number of our young children, young students. So when we framed the syllabus of the undergraduate value-added program, we had included the art of living, NCC, NSS, because this is the need of the hour for the state of Manipur. Chandel Jila ki Lambung Dalaiba United College Sehi Kudingi Pangtokpa Meritorious Award Nasi Jila Asigi Deputy Commissioner Nana Yang Tokre College Asigi IQA Sina Sinduna Pangtokiba Tharmaduda Jila Asigi Deputy Commissioner Laisam Nanda Kumarna Science ki oina Y Sabitri Devi Meritorious Award Varvarsa Rungtolda Amasung Arts ki oina Hutian Lengjoy Meritorious Award na Mayang Lambam Satyababa Devi Amasung Pekhamring Tonsinda Piki India South Korea Academic Research and Cooperation mapangal kangkat anbagi pandamda India Korea Center for Research and Innovation IKCRI gi Director Dr. Yang Ho Kim na Manipur Technical University MTU da ngasi satuna yengsinkhre MTU gi Registrar Ramananda Nongmai Kapam na thatoropa cherolaman hai khongchat adada Dr. Kim na University asigi mahiroi amasung official singa unadra wari sanaki wari sanaba aduda Dr. Kim na worldwide research pattern gi matangda wapam kya phongdoki amasung malim gi kaithel da awang bathaki research loinana career oiba yaba hiram kaya gi matangda wapam kya phongdoki Dr. Kim na innovation amasung sustainable development yokhatpada hogol agliba naha singi baru eba thogdang kaya gi matangda wangang ki manghai tungda thenarakadaba kudong chadaba sing yenglaga mairoi singbo artificial Intelligence, Renewable Energy amasung Biotechnology jingba kayada haithoi singthoi hembagi tangai phadaba lei Dr. Kim gi khongset asibu thagatpa phongdolotna MTU gi Registrar Ramananda Nongmai Kapamna ma gi khongset asina University asigi academic ki lamda kanaba kaya pigani haina phongdokki Thawal Police na hawkiba pungkun mari asida jila asigi tongan mafam singda chathakiba drive ta U-liter camera phagat pangamkre ngasi nungthil SP Thawal gi office ta pangthopa pawgi mifam amada additional SP Law and Order and Suraj na hai jila asigi mafam kyada U Park sana yole habigi paw phangbadagi police na drive chathabada Kingfisher bottle chani nipu B7 Sterling Reserve chama kunthani thoi Iconic White kunthra Old Monk bottle humudani thoi McDowell bottle taran thoi amasung DIC bottle sahum tare phagat pangam le hari manghai asiguma drive asi makata na chathagi gani masida miyamna mateng pangbinaba appeal torakli District Administration Kaksingna District Program Officer ICDS Selga Puna Sinduna Beti Bachao Beti Parao ga mari lenana Pangantabi Makhale kai community hall ngasi miyambu bahaptan bagi thorum ama pangthokre thorum asi pangthopagi maroiba pandamdi nupa nupi thong manaba nupi masa singbu ngak senba amasung mai masing tamanba amadi preconception and prenatal diagnostic technique act lising ama chamapan marphudra mari gi makhada pungung da leiba angang singbu nupa nupi khangtopagi ain gi ba thabak thorum sing hanganabani miyoi Sama humpu hena saruk yakiba thorum aduda uchara kyamarum su thaki Imphal West lagi manung chanba senjam khunauda maira paibi singna khulnga pa phaba yaroi miyamna khanba mihunna leingak semu haiba dabi tawdana wakat mifam phamkre senjam khunaugi maira sangda pangthokpa wakat mifam aduda Rashtrapati Sasangi Mahuta miyamna khanba mihunna atu matamda leingak semnaba dabi tawri
United Development Club ngaikong na sinduna kulngak pa phajing kibabu yaning deba phongdukna ngaikong kulen amadi nachogi maira paibi lupsing na ngasi ngaikong kaithilda wakat mi phamki Akasbani Imphal dagi pau tabiri Pradhan Mantri Kisan Samman Nidhi PM Kisan Scheme gi 18 suba installment ngasi Pradhan Mantri Narendra Modi na yenthokre Bihar gi Bagalpur da ngasi nungthil PM Kisan Scheme sahi taruk mapung pharapaga marilena pangthokpa thoram amada Pradhan Mantri hai leibak asigi longmi koti 8 lakh Nipan Longi bank account sing da hauji phawda lupa koti lising kunithoi chatret hena transfer tokre ngasi gi installment asida Bihar gi longmi lakh humratruk yauri ngasi kudak Bihar gi longmi sing gi bank account da lupa koti lising ama satruk hapkre Shri Modi ne hai बजट में एक बहुत ही बड़ी पीएम धन धान्य योजना की घोषणा की गई है इसके तहत देश के 100 ऐसे जिलों की पहचान की जाएगी जहां सबसे कम फसल उत्पादन होती है फिर ऐसे जिलों में खेती को बढ़ावा देने के लिए विशेष अभियान चलाया जाएगा PM Kisan Scheme gi 18 suba installment kusinabagi thorom Krishi Bigyan Kendra Thawbal nasu webcast ki kuthang na saruk yaki thorom adu longmi sing na puthokpa organic amadi mahoksa gi oba lo pathaki polom kaya utpa Kisan Mela amasu pangthoki thorom adu da agriculture bibaki deputy director AK Chicharanjan hai ngasi thatoli ba sempham asda Manipur gi oina beneficiary lising marphu manga yauri Pradhan Mantri Narendra Modi Nari Bhar ki puwari da ahan bo ina malem gi atai leibak singna leibak asda hiram kya da asa sauna thamlakli Bhopal da ngasi pangthok hiba Global Investor Summit hawdopagi thorom da wangang ba da Pradhan Mantri hai micham miyam tongan ba institution sing economists amadi atopa leibak singna Bharat miyang thamlakli manghai World Bank tagi hawduna malem gi leibak sing da leiriba maroi ba institution sing yengna ba da Bharat na sel thungi lamda khwai digi khumang yangna changchin bangam ba oiri Shri Modi hai BJP gi double engine sarkar asina leibak asibu chokotpagi lamda hena kumang yangchin hanba ngamlibani Pradhan Mantri makhatan hai chokotlaba Bharat ama oiba matamda textile tourism amasung technology sector asina khwaidagi maru oibani haujik sanabagi pau Naorem Victor degi Sanaroi Singi Numit Players Day hayeng Kuman Lampak Sports Complex ki Indoor Stadium da pangthoklagani Rajya Sarkar gi Youth Affairs and Sports na sinba thoram aduda Rajyapal Ajay Kumar Bhala saruk yagani hairi District Sports Association Bisnupur gi mityang makhada Isok Football Club na sinba ani suba H Panthoibi Devi and H Tomba Singh Memorial Under 13 Boys Football League ki ngasi Isok Playground sanakiba match ta Crown Khunfam Youth Voluntary Organization and Social Welfare Center bu Panjal ahum amada thoikre atopa match amada Regular Football Coaching Center na United Football Club Bisnupur bu Panjal ahum anida thoiki Tarani thoi suba T20 Manipur Veteran Cricket Tournament ke ngasi sanakiba match ta YUCC Kwakaithel Moirangpurel na BKCC Bamun Kampubu ran yangkhai mari da thoiki atopa match amada Risk Nagamapalna Cyclone Thangmaibanbu ran tareta thoiki Mapan suba MNCA W Pralhada and W Ramanda Elite Tournament ki ngasi sanakiba match ta Trau Kwakaithelna PTCC Patsoi Part 3 bu ran nipan da thoiki Mari suba MNCA Senior Women's One Day Trophy gi ngasi sanakiba league match ta PTRC Patsoi na Sedo Thangmaibanbu ran chamakun manga da thoiki Rajesh Thagachari Victor Aroibada Maroiba Pau Rajapal Ajay Kumar Bhala ngasi Manipur State Kala Academy Award yenthokre Rajapal hai lai harawa yauna sing amasung tampaki folk jagoi sing asina lamdam masigi mahoksa dagi leijaraklaba cultural heritage ki inak kunbagi chapchaba kudam oiri Sarkar hairi Kendra gi Water Resources Bibagna Spring Set ki roadmap ama semnabagidamak leibak asigi mapam kudimangta Spring Set ki survey chathari Nuin mangani chathagadaba Youth Development and Skills ngasidagi Manipur University da hokre India South Korea Academic Research and Cooperation mapangal kangkhan anabagi pandamda India Korea Center for Research and Innovation gi director na Manipur Technical University yengsin kre amasung Pradhan Mantri Kisan Samman Nidhi scheme gi 18 suba installment ngasi Pradhan Mantri Narendra Modi na yenthokre pau loijare